ꯆꯥꯕꯗ ꯉꯥꯎꯖꯩ ꯑꯃꯨꯛꯇ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯇꯧꯕꯅꯦ. ꯂꯨꯄꯥ ꯆꯥꯝꯃ ꯄꯤꯔꯣ. ꯄꯩꯁꯥꯒ ꯑꯝꯇ ꯂꯩꯇꯦ. ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯀꯧꯇꯥ ꯊꯣꯡꯕ ꯑꯃꯒ ꯁꯤꯡꯖꯨꯒ ꯒꯤ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯖꯔꯦ. ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦ. ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ. ꯃꯌꯥꯝ ꯆꯥꯔꯦ. ꯆꯥꯅꯕ ꯄꯨꯊꯣꯔꯛꯏꯁꯦ ꯆꯥꯅꯕ ꯆꯥ ꯍꯧꯖꯔꯒꯦ. ꯄꯛꯇꯕ ꯃꯌꯥꯝ ꯃꯨꯛꯕꯥꯡꯅꯤ ꯃꯌꯥꯝ. ꯄꯛꯇꯕꯩ ꯃꯨꯛꯕꯥꯡꯅꯤ. ꯄꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯌꯥꯝ ꯋꯥꯔꯦ. ꯄꯛꯑꯣ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ. 이싱이 좀 통게. 나하고 다지에서 오래 한다더라. 맞아. 맞아. 아? 고맙대. 응? 칠레스한테 닮은다. 짬나요. 이걸 짜져봐. 머리가 잘 어울려. 복자 잘못없다. 깜짝이야. luôn gì ngâm miệng luôn à? 머리가 잘 어울려. 머리가 잘 어울려. 이렇게 줘. Quảng này. Chắc sao đó. Quay sao đây. 이제
뭐야 그럴까 그래. 잘해. 아, 그거 나도 뭐지? 싸우다 나오지 용도 세렌스 도기다 오냐. Tao malimdan thigo. 이건데 그냥 싸우라는 말. Miếng thịt làm biến. 뭐라고 잘했네 그냥. Tao 엄마 좀 잘하시고. 엄마는 짱이가 있나? 아파방 갈 때고 이래. 그래 산가 야를 들고. 그런 소리. 그래 선짠으로 있잖아. 찡 아파보자. mấy cây trên xào rồi. Ya, saya nggak mau lupa sama bro. Lupa sama. Lupa sama bro. Kasama talaga. Kamu mau tidak? Kamu suka saya sih, Wah. Mga bata. 좀 싸게 짜면 당면에 짜면 당면에라도 또또또또 짜토로 싫은 거래도 Lupa sama bro. Anh sẽ đến thôi đây. 이제 뻑다 봐야 뻑다 봐야 돈 자로 가면서. 블라치 이러라 나 엄마 영어로 얘가 영어로 아이마. 시기네다 người ta người ta này gì sao sao bảo này sao người ta 하나 더 있어 예 그저께 진반 그저께 와이들이 바자대 바자대 여자들이
ꯑꯩ ꯌꯥꯎꯔꯒꯅ 좀 ꯇꯧꯔꯁꯨ ꯌꯥꯗꯦ ꯅꯪ ꯅꯍꯥꯟ ꯆꯥꯊꯣꯛꯑꯒ ꯑꯩꯅ ꯁꯨꯝ ꯉꯥꯏꯔꯕ ꯐꯖꯕ꯭ꯔꯗꯣ ꯏꯕꯦꯝꯃ ꯏꯁꯧ ꯂꯥꯡꯅ ꯆꯥꯡ ꯄꯤꯁꯨꯝꯃꯅꯤꯗꯨꯒ ꯁꯨꯛꯊꯔꯛꯄꯗꯨꯗꯤ ꯁꯤꯇꯥ ꯁꯪꯕꯤ ꯃꯥꯟꯒꯗꯧꯋꯦ ꯁꯤꯇꯥ ꯁꯪꯕ ꯁꯪꯗꯕ ꯃꯊꯪꯗꯗꯤ ꯅꯃꯥꯟꯅꯕ ꯅꯦꯛꯑ ꯆꯥꯃꯤꯟꯅꯔꯣ ꯊꯥꯡꯄꯥꯛ ꯑꯃꯒ ꯄꯥꯏꯔꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯃꯣꯛ ꯁꯥꯏꯕ ꯑꯗꯨꯝ ꯆꯔ ꯂꯣꯡ ꯆꯥꯁꯤꯟꯈ꯭ꯔꯗꯤ ꯃꯣꯛ ꯁꯥꯕꯁꯤ ꯈꯔ ꯐꯩꯌꯦꯕ ꯊꯥꯡꯄꯥꯛ ꯄꯥꯏꯗꯕꯤ ꯅꯪ ꯀꯧꯇꯥꯁꯦ ꯈꯔ ꯀꯨꯞꯈ꯭ꯔꯦ ꯃꯔꯧ ꯌꯥꯗꯦ ꯀꯔꯤꯕ ꯊꯥꯡꯄꯥꯛ ꯄꯥꯏꯗꯕꯤ ꯀꯔꯤ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯑꯃꯈꯛꯇꯅꯤꯗꯤ ꯑꯩꯕꯨ ꯁꯤꯕꯣ ꯑꯃ ꯌꯦꯡꯍꯧꯕꯅ ꯐꯗꯣꯔ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯌꯦꯡꯍꯧꯔꯣ ꯑꯃꯈꯛ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯏꯅꯦ ꯄꯁꯟꯗꯅ ꯁꯨꯝ ꯌꯦꯡꯒ ꯁꯨꯝ ꯐꯖꯈꯠꯂꯛꯑꯦ ꯀꯤꯕꯨ ꯀꯤꯁꯜꯂꯦ ꯆꯥꯛ ꯆꯥꯕ ꯀꯥꯁꯦ ꯄꯨꯈꯝꯒ ꯐꯥꯔꯦ ꯀꯕꯛꯀ ꯅꯣꯏ ꯆꯥꯛ ꯆꯥꯕꯗ ꯇꯝ ꯆꯥ ꯂꯣꯏꯁꯟꯃꯤꯟꯅ ꯌꯥꯕ ꯅꯪ ꯉꯧꯔꯣꯏ ꯃꯇꯥꯒꯨꯝꯕꯗꯨ ꯆꯥꯊꯣꯛꯈ꯭ꯔꯒ ꯃꯣꯀꯟ ꯁꯥꯔꯦꯅ ꯇꯧꯅꯦ ꯁꯥꯎꯔꯤꯔꯣ ꯑꯩ ꯅꯨꯄꯤꯁꯦ ꯑꯩꯅ ꯈꯔ ꯊꯨꯅ ꯆꯥꯕꯒꯤ ꯁꯥꯎꯈ꯭ꯔꯦ ꯃꯌꯥꯝꯗ ꯊꯦꯝꯕꯤꯔꯣ ꯀꯃꯦꯟꯗ ꯃꯃꯥꯏꯒ ꯉꯥꯡꯁꯪ ꯉꯥꯡꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯈꯤꯇꯪ ꯍꯥꯟꯕꯗ ꯅꯪꯁꯨ ꯌꯥꯝ ꯁꯥꯎꯔꯤꯌꯦ ꯁꯥꯎꯅꯦ ꯈꯝꯁꯨ ꯀꯅꯥꯗ ꯁꯥꯎꯒꯦ ꯍꯥꯏꯔꯒꯅ ꯁꯥꯎꯔꯣ ꯁꯥꯎꯔꯣ ꯍꯥꯏꯔꯒꯅ ꯇꯣꯛꯑꯣ ꯍꯩꯇ꯭ꯔꯦ ꯌꯣꯝꯕꯒ ꯑꯩꯅ ꯈꯔ ꯍꯥꯟꯅ ꯈꯔ ꯊꯨꯅ ꯆꯣꯠ ꯆꯣꯠ ꯆꯥꯁꯤꯟꯈ꯭ꯔꯦ ꯑꯩꯗꯤ ꯀꯩꯅꯣꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯆꯥꯊꯤꯜꯂꯨꯔꯦ ꯑꯗꯨꯕꯨꯗꯤ ꯃꯥ ꯀꯟꯅ ꯁꯥꯎꯔꯦ ꯃꯊꯟꯗ ꯉꯥꯏꯍꯧꯔꯦ ꯍꯥꯏꯅ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤ ꯑꯁ ꯇꯥꯅꯤꯡꯗꯦ ꯇꯥꯅꯤꯡꯗꯦ ꯃꯆꯤꯟ ꯈꯁꯦ ꯇꯨꯝꯊꯣꯛꯑ ꯆꯥ ꯂꯩꯔꯦ ꯁꯥꯎꯔꯦ ꯇꯧꯔꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯦꯕ ꯀꯟꯅ ꯁꯥꯎꯈ꯭ꯔꯦ ꯃꯥ ꯃꯇꯣꯝ ꯆꯥꯕ ꯑꯣꯏꯕ ꯐꯩ ꯃꯤꯒ ꯆꯥꯃꯤꯟꯅꯔꯗꯤ ꯃꯤꯗꯣ ꯃꯥꯅ ꯆꯥ ꯂꯣꯏꯔ ꯃꯤꯗꯨꯅ ꯑꯗꯨꯝ ꯆꯥ ꯂꯩꯍꯧꯔꯒ ꯀꯥꯏꯗꯣꯏꯅꯣ ꯀꯟꯅ ꯁꯥꯎꯈ꯭ꯔꯦ ꯏꯖꯗꯕꯨꯗꯤ ꯆꯥꯁꯟꯒꯗꯕꯅꯦ ꯑꯗꯨꯏꯁꯨ ꯑꯇꯣꯝ ꯆꯥꯕꯗꯨꯗ ꯆꯥꯁꯜꯂꯗꯤ ꯐꯩꯗꯅ ꯆꯥꯃꯤꯟꯅꯔꯒ ꯉꯥꯏꯅꯕꯗ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯇꯧꯕꯅꯤ ꯀꯟꯅ ꯁꯥꯎꯈ꯭ꯔꯦ ꯃꯥ ꯊꯦꯝꯕꯒ ꯁꯥꯎꯗꯦ ꯌꯥꯗ꯭ꯔꯦ ꯁꯥꯎꯕꯩ ꯔꯥꯏꯠꯁ ꯂꯩꯖꯗꯦ ꯃꯩꯒ ꯄꯨꯔ ꯄꯨꯔ ꯍꯧꯕꯩ ꯁꯥꯎ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯈ꯭ꯔꯦ
ꯑꯩꯒꯤꯗꯤ ꯆꯥꯛꯇꯤ ꯆꯥꯕ ꯂꯣꯏꯔꯦ ꯃꯤꯃꯤꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯁꯤꯡꯖꯨꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯅꯨꯄꯤꯁꯦ ꯁꯥꯎꯔꯦꯕꯀꯣ ꯁꯥꯎꯕꯅꯤꯅꯀꯣ ꯃꯥꯁꯦ ꯊꯦꯝꯕ ꯑꯣꯏꯅꯀꯣ ꯋꯥꯔꯤꯁꯦ ꯃꯨꯛ ꯉꯥꯡꯍꯜꯂꯒꯦꯕꯀꯣ ꯉꯥꯡꯉꯨꯁꯤ ꯌꯥꯝ ꯄꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯄꯛꯄꯗꯤ ꯈꯔ ꯄꯛꯇ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯈꯪꯉꯦꯕ ꯏꯁꯥꯅꯁꯨ ꯍꯥꯏꯗꯤ ꯍꯩꯇꯦ ꯍꯥꯏꯕ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯒꯤ ꯃꯤꯅ ꯌꯦꯡꯅꯤꯡꯅꯕ ꯀꯔꯤ ꯇꯧꯅꯤꯒ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯖꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯁꯨꯝ ꯃꯨꯛꯕꯥꯡ ꯑꯃꯈꯛ ꯁꯨꯝ ꯇꯧꯖꯕꯅꯦ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯈꯣꯏ ꯀꯔꯤꯝ ꯍꯩꯕ ꯅꯠꯇꯦ ꯑꯗꯣ ꯍꯩꯁꯨ ꯍꯩꯇꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯆꯔꯤꯁꯤꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯁꯤ ꯈꯛꯇꯅꯦ ꯌꯥꯝ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯑꯩꯒꯁꯦ ꯁꯨꯃꯥꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯁꯦ ꯃꯥ ꯑꯗꯨꯝ ꯇꯧꯕꯁꯦ ꯑꯩ ꯏꯁꯥꯗ ꯑꯗꯨꯝ ꯀꯦꯟꯁꯔ ꯂꯩꯌꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯁꯥꯎꯈꯤꯅꯨ ꯑꯗꯨꯅ ꯅꯪ ꯇꯞ ꯑꯩꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯅꯝꯃꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯗꯦ ꯃꯥꯅꯗꯤ ꯌꯥꯝ ꯅꯝꯖꯅꯤꯡꯉꯦꯕ ꯑꯗꯣ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯅꯝꯕꯁꯦ ꯉꯝꯁꯨ ꯉꯝꯗꯦ ꯑꯩꯅꯁꯨ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇꯕ ꯑꯗꯣ ꯃꯥꯒꯤꯅ ꯌꯥꯝ ꯁꯥꯎꯋꯦꯕ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯍꯥꯏꯔ ꯅꯝꯗꯦ ꯈꯣꯠꯇꯦ ꯑꯗꯨ ꯇꯧꯗꯦ ꯗꯥ ꯇꯧꯗꯦꯅ ꯑꯗꯨ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯔꯛꯑꯦꯗꯅꯀꯣ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤꯁꯨ ꯌꯥꯝ ꯁꯥꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯈꯜꯂꯒ ꯕꯥꯏ ꯕꯥꯏ ꯕꯥꯏ